ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯌꯦꯡꯉꯛꯑꯦ ꯑꯗꯣ ꯇꯝꯖꯔꯨꯕ ꯃꯍꯩꯁꯦ ꯁꯤꯁꯤꯒꯤꯁꯨ ꯃꯍꯩ ꯆꯥꯅꯕ ꯈꯔ ꯍꯣꯠꯅꯖꯔꯛꯄ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯨ ꯕꯣꯔꯤꯡ ꯆꯨꯕꯅꯤꯅ ꯑꯗꯒꯤ ꯁꯦꯜ ꯊꯨꯝ ꯁꯨꯝ ꯏꯃꯨꯡꯗꯒꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯃꯛꯅ ꯃꯃꯥ ꯃꯄꯥꯅ ꯄꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯗ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯁꯨꯝ ꯌꯦꯡꯉꯛꯄꯅꯤ ꯃꯥꯁꯦ ꯑꯗ ꯖꯣꯕ ꯁꯦꯟꯇꯔꯗ ꯑꯗꯨꯝ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯤ ꯖꯣꯕ ꯁꯦꯟꯇꯔ ꯑꯃꯗ ꯍꯦꯛꯇ ꯆꯪꯕ ꯀꯥꯟꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯨꯒ ꯑꯗꯨꯝ ꯆꯥꯟꯅꯕ ꯊꯕꯛꯁꯦ ꯂꯩꯌꯦ ꯗ ꯁꯦꯜꯁꯦ ꯈꯔ ꯌꯥꯝꯃꯤꯀꯣ ꯗꯤꯄꯣꯖꯤꯠ ꯀꯩꯀꯥꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯒꯤ ꯔꯤꯐꯟ ꯇꯧꯕ ꯇꯧꯗꯕ ꯌꯥꯎꯋꯦ ꯑꯗ ꯃꯥꯗꯤꯈꯔ ꯀꯨꯞꯊꯅꯁꯨ ꯍꯪꯒꯠꯂꯦ ꯍꯥꯏꯗꯤ ꯆꯪꯕ ꯀꯥꯟꯗ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯈꯔ ꯀꯨꯞꯊꯅ ꯍꯪꯕꯁꯤꯗ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯍꯟꯅꯤꯡꯗꯕꯩ ꯃꯑꯣꯡ ꯖꯣꯕ ꯁꯦꯟꯇꯔ ꯈꯔꯗꯁꯨ ꯇꯧꯋꯦꯕꯀꯣ ꯁꯤꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯔꯨꯜꯁꯦ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯀꯗꯕꯅꯤ ꯅꯪ ꯊꯕꯛꯁꯤ ꯆꯪꯉꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯄꯩꯁꯥꯗꯣ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯥꯟꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗ ꯃꯥꯁꯦ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯀꯣ ꯃꯁꯥꯗ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯒ ꯆꯪꯉꯤꯕ ꯁꯦꯜꯁꯤꯒ ꯀꯥꯏ ꯃꯥꯁꯦ ꯖꯣꯕ ꯁꯦꯟꯇꯔ 2-3ꯗ ꯆꯪꯉꯦ ꯌꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯁꯦ ꯊꯕꯛ ꯑꯃꯁꯦ ꯃꯥꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗ ꯄꯩꯁꯥꯁꯦ ꯆꯍꯤ ꯑꯃ ꯐꯥꯅ ꯇꯧꯔꯒꯗꯤ ꯃꯥꯅ ꯑꯣꯐꯤꯁꯁꯤꯗ ꯆꯍꯤ ꯑꯃ ꯐꯥꯅ ꯇꯧꯔꯝꯃꯒꯗꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯇꯧꯈꯤꯕ ꯗꯤꯄꯣꯖꯤꯠꯁꯦ ꯔꯤꯐꯟ ꯇꯧꯕ ꯆꯍꯤ ꯐꯥꯗꯅ ꯇꯣꯛꯈ꯭ꯔꯗꯤ ꯗꯤꯄꯣꯖꯤꯠ ꯄꯩꯁꯥꯁꯦ ꯃꯥꯡꯖꯕꯅ ꯍꯥꯏ ꯃꯥꯁꯦ ꯌꯦꯁ ꯑꯩ ꯁꯤꯗ ꯆꯪꯉꯒꯦꯅ ꯈꯜꯂꯒ ꯃꯥꯁꯦ ꯆꯪꯉꯦꯀꯣ ꯖꯣꯕ ꯁꯦꯟꯇꯔ ꯃꯐꯝꯁꯦ ꯊꯥꯔꯦ ꯑꯣꯐꯤꯁꯁꯤꯗ ꯃꯥꯁꯦ ꯊꯥꯔꯦ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯔꯦ ꯑꯗ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯁ꯭ꯇꯥꯐ ꯈꯔ ꯂꯩꯔꯝꯃꯦꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯥꯟꯅꯩꯀꯣ ꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯑꯃ ꯂꯥꯛꯑꯕꯅꯤ나 ꯑꯩꯈꯣꯏ ꯕꯥꯅꯤꯃꯛꯇ ꯑꯃꯗꯤ ꯈꯥꯏꯗꯣꯛ ꯇꯥꯕꯅꯤꯅꯦ ꯀꯔꯝꯕ ꯑꯃꯨꯛ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯃ ꯊꯕꯛꯁꯦ ꯑꯃ ꯂꯧꯊꯣꯛ ꯇꯥꯕꯅꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯉꯥꯡꯁꯤꯗ ꯃꯥꯁꯦ ꯈꯪꯉꯦꯕ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯃꯤ ꯑꯃꯅ ꯉꯥꯡꯕ ꯋꯥꯁꯦ ꯈꯪꯒꯟꯕ ꯂꯩ ꯈꯪꯒꯟꯗꯕ ꯂꯩꯀꯣ ꯍꯣꯏ ꯃꯥꯁꯦ ꯈꯪꯉꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯈꯔꯗꯤ ꯀꯩꯅꯣ ꯃꯣꯏ ꯁꯥꯟꯅꯩ ꯋꯥꯁꯦ ꯀꯔꯤꯅꯣꯅꯦ ꯀꯥꯏ ꯑꯣꯐꯤꯁꯇꯣ ꯌꯥꯝ ꯊꯤꯅꯗꯤ ꯅꯥꯜꯂꯦ ꯑꯣꯐꯤꯁ ꯐꯖꯅ ꯌꯥꯝ ꯃꯥꯜꯂꯦꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯗꯣ ꯂꯩꯔꯤꯕ ꯔꯤꯁꯤꯞꯁꯟ ꯑꯅꯤꯗꯨꯅ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯐꯖꯅ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯕꯤ ꯃꯉꯣꯟꯗꯀꯣ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯍꯌꯦꯡꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄ ꯍꯥꯏꯅꯔꯦ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯔꯒ ꯆꯪꯉꯦ ꯑꯗꯩ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯦ ꯑꯗꯒꯤ ꯃꯤꯇꯤꯡ ꯇꯧꯔꯦꯀꯣ ꯑꯣꯐꯤꯁꯁꯤꯗꯀꯣ ꯃꯤꯇꯤꯡ ꯇꯧꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯒꯤ ꯃꯄꯨꯁꯦ ꯃꯤꯇꯤꯡ ꯇꯧꯗꯅ ꯑꯃ ꯃꯊꯛꯇꯅ ꯑꯃ ꯂꯩꯔꯣ ꯑꯗꯒꯤ ꯃꯈꯥꯗꯅ 2 ꯂꯩꯔꯣ ꯈꯣꯠꯂꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯔꯤꯁꯤꯞꯁꯟ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯃꯊꯛꯇ ꯊꯥꯒꯠꯈ꯭ꯔꯣꯅ ꯍꯥꯏ ꯅꯨꯡꯉꯥꯏꯅꯗꯦ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯅꯤꯁꯦ ꯑꯃ ꯃꯊꯛ ꯊꯥꯒꯠꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯃꯈꯥꯗ ꯂꯩꯍꯟꯕ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥ ꯃꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯕꯗꯤ ꯌꯧꯗꯦ ꯑꯗꯨ ꯃꯥꯁꯨ ꯎꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯎꯏꯌꯦꯕ ꯑꯗꯨ ꯑꯗꯨꯝ ꯂꯣꯏꯅꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯦ ꯑꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯊꯕꯛꯇꯤ ꯑꯣꯏꯗꯦ ꯁꯨꯝ ꯇꯧꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯉꯛꯑꯦꯕꯀꯣ ꯃꯥꯁꯨ ꯖꯣꯕ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯁꯤꯗ ꯆꯪꯉꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯗ ꯆꯪꯉꯦ ꯃꯣꯏꯒꯩꯁꯦ ꯄꯨꯜꯂꯞ 2 ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯒꯤ ꯊꯥ ꯐꯥꯔꯛꯄꯗꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯦ ꯃꯥꯁꯦ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯑꯦꯕ ꯃꯦꯟ ꯃꯥꯟ ꯇꯥꯗꯅ ꯏꯁꯧ ꯂꯥꯡꯕ ꯊꯤꯅ ꯉꯥꯡꯕ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯁꯦꯅꯤꯌꯔ ꯀꯥꯡꯕꯨꯁꯦ ꯁꯤꯗ ꯇꯥꯏꯅꯕꯤꯕ ꯁꯦꯅꯤꯌꯔ ꯈꯨꯗꯤꯡꯃꯛꯇ ꯇꯥꯏꯅꯕꯗꯤ ꯅꯠꯇꯦ ꯑꯅꯧꯕ ꯂꯥꯛꯄ ꯖꯣꯕ ꯁꯦꯟꯇꯔꯗꯒꯤ ꯐꯠ ꯆꯪꯉꯛꯄ ꯀꯥꯡꯕꯨꯁꯤ나 ꯑꯗꯨꯝ ꯅꯧꯅ ꯂꯥꯛꯏꯕꯅꯤ ꯈꯪꯗꯦ ꯈꯔ ꯉꯥꯡꯗꯕ ꯑꯗꯨꯒ ꯍꯥꯟꯅ ꯊꯕꯛꯇꯨ ꯑꯗꯨꯝ ꯁꯤꯠ ꯅꯥꯟꯅ ꯇꯧꯖꯔꯤꯕꯀꯣ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯔꯤꯕ ꯁꯦꯅꯤꯌꯔ ꯀꯥꯡꯕꯨꯁꯤꯗ ꯃꯥꯁꯦ ꯁꯨꯝ ꯆꯩꯕ ꯉꯥꯡꯕ ꯃꯔꯝ ꯆꯥꯗꯅ ꯉꯥꯡꯕ ꯍꯧꯔꯛꯑꯦꯕꯀꯣ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯒꯨꯟꯁꯦ ꯈꯔ ꯈꯪꯉꯦ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯣꯐꯤꯁ ꯁ꯭ꯇꯥꯐꯁꯦ ꯃꯥꯅ ꯄꯪꯂꯧꯗ ꯂꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯔꯦꯗꯅꯀꯣ ꯗꯤꯄꯣꯖꯤꯠ ꯀꯩꯒꯤ ꯁꯦꯜꯁꯦ ꯆꯥꯔꯒ ꯁꯤꯗ ꯁꯥꯎꯔꯒ ꯆꯍꯤ ꯐꯥꯗꯅ ꯇꯣꯛꯈꯤꯕ ꯀꯥꯡꯕꯨꯗꯨꯅ ꯗꯤꯄꯣꯖꯤꯠ ꯄꯩꯁꯥꯁꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯤꯗꯨꯅ ꯈꯔ ꯂꯧꯖꯕ ꯑꯗꯒꯤ ꯖꯣꯕ ꯁꯦꯟꯇꯔꯅ ꯈꯔ ꯆꯥꯖꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯈꯥꯡꯕ ꯀꯜꯂꯒ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯨꯅ ꯄꯩꯁꯥꯁꯦ ꯐꯪꯍꯧꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯃ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯃꯥꯁꯨ ꯄꯣꯛꯑꯦꯕꯀꯣ ꯄꯣꯛꯄꯗꯤ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯑꯝꯗ ꯆꯪꯉꯨꯏꯗꯥꯅ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤꯅ ꯆꯪꯖꯈꯤꯕꯗꯤ ꯃꯥꯒꯤ ꯍꯩꯖꯔꯤꯕ ꯊꯥꯛꯇꯣ ꯃꯥꯒꯤ ꯃꯍꯩꯒꯤ ꯊꯥꯛꯇꯣ ꯃꯍꯩ ꯆꯥꯅꯕ ꯈꯛ ꯆꯪꯖꯔꯨꯕꯅꯤ ꯁꯤꯒꯨꯝꯕ ꯎꯠꯄꯥꯠ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯗꯦꯕꯀꯣ ꯑꯗ ꯑꯩꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯁꯨ ꯆꯍꯤ ꯑꯃꯗꯤ ꯈꯥꯡꯕ ꯇꯥꯕꯅꯤꯅꯦ ꯊꯥ ꯑꯃꯗꯤ ꯍꯧꯈ꯭ꯔꯦꯅꯦ ꯀꯥꯏꯅꯒ ꯈꯜꯂ ꯃꯣꯏꯁꯦꯈꯔ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯩ ꯑꯔꯤꯕ ꯑꯅꯧꯕꯀꯣ ꯃꯣꯏ ꯑꯣꯐꯤꯁ ꯁ꯭ꯇꯥꯐꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯗꯅ ꯆꯪꯉꯛꯈꯤꯕꯅꯤ ꯁꯤꯅꯤ कमाई तौसीगे खोसीगे काना हाइनरे सही वारसु वाना चही फाबौदी ngaisi खोची काना हाइनरगा मोइसे लैरे अदगी कमाई तौगे द मोइ ऑफिस की मपुसे मासे कनो स्टोय मासे नुपी अंगांग द खरा नत्तब मी एंगसे येक बा हाइदबी लैबिजाले
ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕꯗꯤ ꯁꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕꯗꯤ ꯃꯥꯟꯕ ꯌꯥꯝꯅ ꯂꯤꯆꯠ ꯆꯨꯝꯕꯗꯤ ꯃꯥꯟꯕ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯌꯥꯝꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯗꯤ ꯌꯥꯝ ꯐꯕꯀꯣ ꯑꯐꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯩ ꯃꯥꯒꯤ ꯄꯛꯇꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯋꯥꯁꯦ ꯉꯥꯡꯕꯗ ꯍꯟꯖꯟ ꯉꯥꯡꯕ ꯑꯁ ꯑꯩ ꯃꯉꯥꯏꯔꯕꯅꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏ ꯈꯣꯠꯂꯛꯏ ꯀꯥꯏꯅꯒ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯃꯤ ꯑꯗꯨꯒ ꯀꯩꯝꯇꯗꯤ ꯑꯣꯏꯗꯕ ꯃꯤ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯦ ꯃꯥꯅ ꯃꯥꯒꯤ ꯂꯝꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯀꯩꯅꯣꯅꯤ ꯈꯔ ꯃꯈꯥ ꯂꯝꯁꯦ ꯈꯔ ꯂꯥꯞꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯝꯐꯥꯜꯁꯤꯗ ꯃꯥꯅ ꯚꯔꯥ ꯂꯧꯔꯒ ꯃꯥꯒꯤ ꯑꯣꯐꯤꯁꯁꯦ ꯍꯥꯡꯖꯕꯅꯦꯕꯀꯣ ꯑꯗꯒꯤ ꯃꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯅ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯋꯥ ꯉꯥꯡꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯂꯩꯇꯕꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯍꯦꯛꯇ ꯆꯤꯡꯊꯣꯛꯑ ꯉꯥꯡꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯃ ꯑꯣꯏꯔꯣ ꯃꯥꯅ ꯂꯣꯏꯅ ꯍꯩꯔꯕ ꯃꯥꯅ ꯂꯣꯏꯅ ꯉꯥꯡꯉꯕꯒꯤ ꯇꯥꯏꯞꯇ ꯍꯟꯖꯟꯅꯒ ꯉꯥꯡꯕꯀꯣ ꯌꯥꯝꯅ ꯁꯛ ꯇꯥꯈꯠꯄ ꯃꯤ ꯑꯃ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯩ ꯈꯗ꯭ꯔꯛꯁꯨ ꯌꯥꯝ ꯍꯩꯀꯣ ꯃꯤ ꯌꯥꯝ ꯊꯦꯡꯅꯔꯛꯄꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯎꯗꯠ ꯄꯗꯠ ꯑꯗꯩ ꯌꯥꯝ ꯃꯤꯁꯦ ꯃꯈꯟ ꯌꯦꯡꯉꯤ ꯈꯔ ꯉꯝꯖꯗꯕ ꯃꯤꯗꯒꯤꯅ ꯍꯦꯛꯇ ꯐꯣꯏꯔꯒ ꯂꯧꯕ ꯑꯗꯒꯤ ꯈꯔ ꯃꯥꯒ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯃꯤ ꯑꯣꯏꯔꯒꯅ ꯈꯔ ꯌꯦꯟꯊꯣꯛ ꯌꯦꯟꯖꯤꯟꯒ ꯇꯧꯕ ꯃꯤꯗꯥꯅꯤ ꯃꯥꯁꯦ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯆꯣꯞꯄꯤꯀꯣ ꯅꯨꯄꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯊꯕꯛ ꯃꯈꯟꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯤꯅ ꯊꯕꯛꯁꯦ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗ ꯃꯈꯟ ꯂꯥꯛꯄꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯕꯗ ꯇꯔꯨ ꯇꯅꯥꯟꯕꯤ ꯍꯦꯛ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯀꯥꯁꯤꯗ ꯄꯨꯁꯜꯂꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕ ꯈꯔ ꯑꯗꯨꯝ ꯁꯛ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯝ ꯆꯝꯅ ꯂꯥꯛꯆꯕ ꯃꯤꯗꯨꯅ ꯍꯦꯛ ꯑꯣꯐꯤꯁ ꯁ꯭ꯇꯥꯐꯀ ꯍꯦꯛ ꯁꯥꯟꯅꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯩ ꯌꯥꯔꯣꯏ ꯀꯥꯟꯗ ꯄꯠꯀꯦ ꯀꯟꯊꯠꯂꯒ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯎꯏꯌꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯩꯅꯔꯛꯇ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯅꯨꯄꯤ ꯂꯩꯔꯕꯅꯤ ꯃꯆꯥ ꯂꯩꯔꯦꯁꯨ ꯍꯥꯏꯔꯦ ꯑꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦꯗ ꯈꯜꯂꯒ ꯌꯥꯝ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝꯁꯤꯗ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯃꯔꯝꯗ ꯃꯥ ꯍꯥꯏꯗꯦ ꯄꯟꯗꯦꯀꯣ ꯑꯗꯨꯝ ꯃꯥꯅ ꯄꯟꯈꯤꯗꯕꯒꯤ ꯃꯔꯝꯅ ꯃꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯟꯊꯥ ꯁꯥꯕ ꯍꯩꯅꯗꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯑꯩꯒꯤ ꯕꯕꯥ ꯏꯃꯥꯁꯦ ꯇꯝꯃꯒ ꯇꯣꯛꯑꯣ ꯊꯕꯛꯇꯣ ꯄꯩꯁꯥꯗꯣ ꯃꯥꯡꯖꯁꯅꯨꯗꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯃꯦꯆꯤꯌꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯥꯅ ꯉꯝꯅꯕ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯤ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯁꯦ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯃꯊꯥ ꯁꯥꯍꯟꯕ ꯍꯧꯅꯗꯦ ꯑꯩ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯑꯀꯥꯟꯗ ꯇꯣꯛꯑ ꯂꯣꯏꯔꯦ ꯀꯥꯏꯅ ꯃꯥꯅ ꯈꯟꯖꯕꯩ ꯃꯃꯥ ꯃꯄꯥꯗ ꯃꯥ ꯇꯝꯈꯤꯗꯦꯕꯀꯣ ꯅꯨꯡꯉꯥꯏꯗ ꯑꯣꯐꯤꯁꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯅꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤ ꯈꯣꯠꯂꯤ ꯃꯅꯨꯡꯗꯗꯤ ꯃꯥꯁꯦ ꯇꯦꯟꯁꯟ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯑꯕꯅꯤꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯕ ꯆꯩꯕꯤ ꯈꯣꯠꯄꯤ ꯇꯧꯕꯁꯤꯗ ꯑꯗꯨ ꯃꯥ ꯈꯪꯖꯤꯜꯂꯦ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯣꯐꯤꯁ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯃꯔꯛꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯈꯪꯖꯗꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤ ꯁꯨꯃꯥꯏꯅ ꯆꯪꯖꯔꯛꯄ ꯀꯥꯡꯕꯨꯁꯤꯗ ꯔꯦꯟꯇꯒ ꯂꯩꯗꯅ ꯂꯝꯁꯦ ꯂꯥꯞꯄꯤ ꯀꯥꯏꯅ ꯔꯦꯟꯇꯨꯗꯒꯤ ꯑꯣꯐꯤꯁ ꯇꯥꯟꯅ ꯑꯃꯨꯛ ꯆꯠꯄ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯆꯥꯞ ꯍꯣꯠꯆꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯁ ꯃꯣꯏꯅꯒ ꯆꯪꯉꯛꯄꯁꯤꯗ ꯑꯁ ꯅꯪ ꯆꯪꯉꯛꯏꯁꯤꯕꯣ ꯗꯥꯏꯔꯦꯛꯇꯤ ꯍꯦꯛ ꯍꯥꯏ ꯌꯥꯗꯕ ꯃꯤ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯅꯪꯗꯣ ꯁꯨꯃꯥꯏꯅꯒ ꯅꯪꯅ ꯔꯦꯟꯇꯒ ꯂꯩꯗꯅ ꯑꯣꯐꯤꯁꯇꯒ ꯂꯥꯛꯏꯁꯦ ꯑꯁ khar lega dum to khar dam thobak si bu nungai te kan hairu kan sida hojik mana muk magi sir do da amuk tamgidra khotgidra kaina haina haigidra ina khanbagi moise haina debuko ama oiro staff anobo changak pa jingje haibe di tumina thamoi da di senior jing na khamu as koi budi khale to khra ne da noi nang to hodu je noi na ga smai tawri je kaina khanbado adu khatla mu ji nungai je de ari ba kamu je bari shanne ba mana rent ta ga le da to ji mi ju khri cham cham ja mal as pang mang dana pesa yam pai be imung ju man de tawri je nungai te ko kaina ga hai ga moi se wari shanai adu ma lai number 1 da number 2 da office staff sing da ko nupi masak phajaba sing se khoi gi mi unaba lak toi ne bu ko mi unaba hai se aina manung yam thetna haidre haidi manung thetna haiba yaba wa haiba yadaba wa se khara thambirak padagi aina mi unaba aina swai sam haijabni ada kana gumba nupa sing hai tare ne mi unaba lak office da ko de thaba amagi ko magi thabak tu ma to ina lak pa kasta masak phajaba reception kangbu se ko masak phajaba kangbu si moise welcome to handoi ne ba wari san handoi ne ba seng narga office ta mi ama unaba la ekaina hekta reception ama hekta una hande ba ko masak kwai fajabi yengboda dum nungai ba kamusi una handoi ni moga tongana wari san handoi ni kolandoi ni tawe hojini bisna khale ma di masak se thiba sunate phajab sunate duga yam kenoina yam heavy oina ke banu pi du dinate cham na leiba mi ne mase no e ko o sumaina to wori kaina ga khalle mase ada kitang su inuni moi tori sho hai kitang he khan ba do man hairaga di kala ko mangini da pulap leimina bani na mase haide adagi masak khara phajab nu pi sing se hojigi office gi
ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯦ ꯃꯥ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯉꯁꯤ ꯕ꯭ꯔꯦꯛ ꯃꯛꯇ ꯀꯣ ꯂꯧꯕ ꯑꯣꯏꯔꯣ ꯑꯃ ꯂꯧꯕ ꯁꯥꯏꯕꯨꯛꯇ ꯆꯠꯂꯨꯒꯦ ꯁꯥꯔ ꯃꯈꯥꯗ ꯍꯥꯏꯐꯦꯠꯇ ꯀꯨꯝꯃꯨꯒꯦ ꯑꯩ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯄꯣꯠ ꯑꯃ ꯆꯦꯟꯒꯦ ꯑꯗꯨ ꯂꯧꯔꯨꯒꯦ ꯀ ꯍꯥꯏꯕꯁꯦ ꯍꯣꯏ ꯆꯠꯂꯨꯔꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅꯒ ꯍꯥꯏꯔꯨꯔꯗꯤꯀꯣ ꯑꯣꯐꯤꯁꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯄꯣꯠ ꯆꯦꯟꯕ ꯂꯥꯛꯏꯔꯥ ꯀꯥꯏ ꯍꯦꯛꯇ ꯆꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯃꯥꯁꯨ ꯌꯥꯒꯗ꯭ꯔꯥ ꯈꯟꯅꯒ ꯍꯥꯏꯖꯔꯨꯕꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯏꯀꯥꯏꯔꯦꯀꯣ ꯁꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏꯅ ꯃꯥꯁꯦ ꯍꯥꯏꯔꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥ ꯆꯦꯜꯂꯤ ꯄꯣꯠ ꯆꯦꯜꯂꯒꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯂꯧꯋꯦꯕ ꯃꯤꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯔꯦꯁꯄꯦꯛ ꯑꯃ ꯊꯝꯗꯦ ꯍꯥꯏꯕꯒꯤ ꯃꯥ ꯍꯥꯏꯒꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯤꯅ ꯂꯨꯅ ꯇꯧꯕ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯏꯆꯝ ꯆꯝꯖꯕꯁꯤꯡꯁꯦ ꯑꯁ ꯑꯩꯗꯤ ꯁꯥꯔꯅ ꯌꯥꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯕꯅꯤ ꯀꯦꯖꯗꯅ ꯈꯣꯠꯆꯗꯅ ꯇꯧꯋꯦ ꯑꯗ ꯀꯦꯔꯤꯅꯤ ꯈꯣꯠꯂꯤꯗꯣ ꯃꯥꯗꯤ ꯆꯥꯟꯁ ꯑꯃꯗ ꯍꯥꯏꯔꯛꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯤꯅ ꯁꯤꯗ ꯉꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯈꯔ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯁꯤ ꯍꯥꯏꯕꯖꯥꯠꯅꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒ ꯑꯁ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯥꯏꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯗꯣ ꯅꯁꯛꯇꯨ ꯅꯪꯒ ꯌꯥꯝ ꯃꯥꯟꯅꯩꯅꯦ ꯅꯪ ꯎꯕꯁꯤꯗꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯏꯅꯧ ꯅꯧꯊꯣꯛꯏ ꯀꯥꯏ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯃꯔꯤꯡ ꯃꯔꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯡꯉꯛꯄꯖꯥꯠꯅꯤꯗ ꯑꯗꯩ ꯃꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯕꯨ ꯄꯥꯈꯪ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯃꯥꯒꯤ ꯊꯃꯣꯏꯒ ꯆꯥꯟꯅꯖꯕ ꯄꯣꯁ ꯇꯥꯕ ꯕꯨꯂꯦꯠ ꯊꯧꯕ ꯀꯣ ꯂꯦꯗꯔ ꯖꯦꯀꯦꯠꯀ ꯂꯤꯠꯄ ꯅꯥꯞꯄ ꯅꯨꯄꯥ ꯄꯥꯝꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯟꯅꯨꯕ ꯀꯩꯅꯣ ꯃꯥꯟꯕ ꯀꯣꯟ ꯑꯀꯥꯏꯕ ꯃꯥꯟꯕ ꯃꯕꯨꯛꯂ ꯂꯋꯥꯏꯔ ꯃꯔꯥꯏꯕꯛꯂ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯗꯣ ꯃꯤ ꯂꯩꯁꯥꯕꯤꯅꯤꯗ ꯁꯥꯎꯅꯤꯡꯕꯒꯤꯀꯣ ꯄꯨꯛꯀ ꯍꯧꯒꯠꯂꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯗ ꯁꯨꯃꯥꯏ ꯍꯥꯏꯔꯛꯏ ꯍꯥꯏꯗꯤ ꯃꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯇꯝꯅꯖꯕꯕ ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩ ꯑꯩꯈꯣꯏꯗꯤ ꯆꯝꯅ ꯈꯣꯠꯅ ꯈꯜꯂꯨꯔꯒ ꯃꯥꯅ ꯁꯨꯝꯕ ꯋꯥꯉꯥꯡ ꯁꯥꯉꯥꯡ ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩ ꯊꯕꯛ ꯇꯣꯛꯑꯅꯤ ꯀꯥꯏ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔ ꯀꯞꯈꯤꯕꯁꯨ ꯌꯥꯎꯏ ꯌꯥꯖꯅꯤꯡꯗꯕ ꯀꯥꯡꯕꯨꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯣꯏꯅ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯅ ꯍꯥꯏꯕ ꯋꯥꯅꯤ ꯐꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯅꯦ ꯅꯪꯅ ꯍꯩꯅꯗꯕ ꯎꯠꯂꯤꯗꯣ ꯌꯥꯝ ꯅꯛꯁꯜꯂꯨꯅꯨ ꯑꯣꯐꯤꯁꯇꯒꯅꯦ ꯑꯗꯨꯝ ꯇꯥꯏꯃꯤꯡ ꯂꯣꯏꯔꯀꯥꯟꯗ ꯄꯨꯟꯅ ꯍꯜꯂꯤꯁꯤ ꯐꯔꯝ ꯅꯊꯟꯗꯒ ꯂꯩꯍꯧꯔꯨꯅꯨ ꯏꯕꯦꯝꯃ ꯅꯪ ꯗꯁꯥ ꯇꯥꯖꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯁꯨ ꯂꯩꯁꯥꯕꯤ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯗꯤꯜ ꯂꯦꯟꯒꯦ ꯍꯅꯨꯕꯁꯤꯗ ꯗꯤꯜ ꯂꯦꯟꯒꯦ ꯁꯥꯔꯁꯤꯗ ꯗꯤꯜ ꯂꯦꯟꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯃꯁꯨ ꯂꯩꯀꯣ ꯃꯥꯗꯤ ꯌꯥꯝꯅ ꯁꯤꯡꯉꯕꯅꯤ ꯍꯩꯔꯕꯅꯤꯒꯤ ꯇꯥꯏꯞꯇ ꯃꯣꯏ ꯁꯥꯔꯁꯤꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯍꯧꯕꯤ ꯏꯕꯥꯅꯤ ꯑꯣꯐꯤꯁꯀꯤ ꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯔꯁꯨ ꯒꯥꯔꯤ ꯑꯆꯧꯕꯗ ꯑꯗꯨꯝ ꯊꯧꯗꯣꯛ ꯑꯗꯨꯝ ꯆꯠꯈꯤꯕꯤ ꯅꯠꯇꯦ ꯑꯣꯐꯤꯁ ꯑꯃ ꯂꯥꯛꯑꯗꯤ ꯑꯣꯐꯤꯁꯇꯨꯗ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯥꯒꯤ ꯃꯊꯧꯗꯣ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯅꯠꯇꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯑꯁ꯭ꯋꯥꯏꯗ ꯀꯣꯐꯤ ꯊꯛꯄ ꯀꯩ ꯊꯛꯄ ꯑꯗꯨ ꯆꯠꯈꯤꯕꯗꯨꯗꯤ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗꯅ ꯑꯗꯣ ꯑꯣꯐꯤꯁꯀꯤ ꯃꯣꯏ ꯁ꯭ꯇꯥꯐ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏ ꯑꯁ ꯑꯁꯤꯗꯤ ꯑꯩ ꯌꯥꯔꯦ ꯑꯁꯤꯗꯤ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯑꯇꯣꯝꯕꯤ ꯇꯥꯔꯦꯅꯦ ꯀꯥꯏ ꯃꯤ ꯋꯥꯒ ꯉꯥꯡꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯑꯇꯣꯝꯕꯤ ꯇꯥꯔꯦ ꯍꯦ ꯑꯇꯣꯝꯕꯤꯁꯤꯗꯅꯦ ꯑꯣꯐꯤꯁꯀꯤꯅꯦ ꯀꯩꯅꯣ ꯑꯣꯐꯤꯁ ꯃꯄꯨꯁꯤꯒꯤ ꯐꯠꯇꯕ ꯄꯥꯎꯅꯦ ꯇꯝꯖꯧꯅꯨꯀꯣ ꯁꯤ ꯄ꯭ꯔꯥꯏꯁ ꯄꯥꯏꯅꯤꯀꯣ ꯑꯇꯣꯝꯕꯤꯅꯤꯀꯣ ꯅꯪ ꯈꯪꯉꯦꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯅꯥ ꯑꯍꯨꯝꯁꯨꯕꯤ ꯑꯣꯏꯔꯛꯀꯗꯕ ꯌꯥꯎꯔꯤ ꯀꯥꯏꯅꯀꯣ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯅꯨꯄꯥꯁꯤꯡꯁꯤꯅꯒ ꯂꯛꯅꯩꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅꯩꯀꯣ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯁꯦ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯂꯣꯏꯅ ꯅꯨꯡꯁꯤꯅꯕꯅꯤ ꯃꯔꯛꯇ ꯀꯣꯏꯅꯕꯁꯨ ꯌꯥꯎꯏ ꯃꯣꯏ ꯀꯣꯏꯅꯕꯗꯤ ꯀꯩꯁꯨ ꯃꯗꯨꯗ ꯎꯁꯜꯂꯨꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯑꯣꯐꯤꯁ ꯑꯃꯗ ꯊꯦꯡꯅꯕꯗ ꯅꯨꯡꯁꯤꯅꯖꯕꯅꯦꯕ ꯑꯗꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯖꯕꯒꯤ ꯏꯪꯒꯤ ꯏꯔꯥꯡ ꯈꯤꯇꯪ ꯈꯪꯕꯁꯤꯗꯀꯣ ꯑꯣꯐꯤꯁꯀꯤ ꯃꯄꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯣꯏꯅꯤ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯑꯗꯤ ꯑꯣꯐꯤꯁꯀꯤ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ ꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯎꯏ ꯀꯥꯏ ꯍꯦꯛꯇ ꯆꯩꯕ ꯃꯊꯧ ꯑꯃꯗꯧꯅ ꯌꯥꯝ ꯊꯤꯅ ꯃꯕꯨꯛꯁꯦ ꯐꯠꯇꯕ ꯌꯥꯝ ꯊꯤꯅ ꯐꯠꯇ꯭ꯔꯕ ꯃꯤꯅꯦꯕ ꯐꯠꯇꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯒꯤ ꯂꯝꯗꯨꯗ ꯆꯟꯅꯗꯗꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯐꯕ ꯐꯠꯇꯕꯁꯦ ꯖꯒꯠꯀꯤ ꯐꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯏꯝꯐꯥꯜꯁꯤꯗ ꯄꯨꯟꯐꯝ ꯑꯣꯏꯗꯅꯀꯣ ꯑꯐꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯑꯒ ꯏꯝꯐꯥꯜ ꯁꯍꯔꯁꯤꯗ ꯂꯥꯛꯄꯅꯤꯅ ꯏꯝꯐꯥꯜꯁꯤꯗ ꯄꯨꯟꯐꯝ ꯑꯣꯏꯕꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯐꯠꯇꯕ ꯃꯔꯛꯇꯒꯤ ꯂꯥꯛꯑ ꯇꯥꯖꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯦꯀꯣ ꯁꯨꯃꯥꯏꯅ ꯃꯊꯧ ꯃꯁꯤꯟ ꯅꯠꯇꯅ ꯌꯥꯝ ꯉꯥꯡꯉꯦꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯇꯜꯂꯛꯑꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯥꯏ ꯃꯥꯒ ꯃꯔꯤ ꯈꯔ ꯂꯩꯅꯕ ꯅꯨꯄꯤꯁꯦ ꯍꯩꯅꯔꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯁꯦ ꯍꯩꯅꯤꯡꯗꯒꯨꯝ ꯇꯨꯃꯤꯟ ꯂꯩ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕꯀꯣ ꯌꯥꯝꯅ ꯑꯩꯗꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯤꯅ ꯌꯥꯔꯕꯅꯤ ꯈꯣꯠꯂꯕ꯭ꯔꯥ ꯀꯥꯏꯅ ꯊꯦꯛꯀꯠꯇꯅ ꯉꯛꯇꯣ ꯍꯥꯏꯒꯠꯇꯅ ꯆꯠꯂꯨꯕꯤ ꯃꯥꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗꯦ ꯇꯝꯊꯣꯛꯇꯕꯅꯤꯅꯀꯣ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯁꯦ ꯈꯪꯉꯦ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯃꯦꯗꯥꯝꯁꯦ ꯂꯥꯛꯑꯦꯀꯣ ꯃꯦꯗꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒꯤ ꯑꯩꯅ ꯑꯣꯐꯤꯁꯀꯤ ꯃꯄꯨ ꯍꯥꯏ ꯁꯥꯔ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯣꯐꯤꯁꯀꯤ ꯃꯄꯨꯅ ꯁꯥꯡꯂꯞꯅ ꯍꯥꯏꯔꯤꯁꯦ ꯁꯥꯔ ꯀꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯗꯕꯗꯣꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯁꯨ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯗꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯗ ꯍꯦꯛꯇ ꯁꯥꯔ ꯀꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯇꯜꯂꯤꯗꯅꯀꯣ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯒ ꯃꯔꯛꯇ ꯂꯥꯛꯑꯦꯀꯣ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯍꯩꯄꯥꯡ ꯀꯩꯁꯤꯡ ꯁꯥꯖꯩ ꯍꯥꯏꯗꯤ ꯃꯁꯛ ꯊꯤꯕꯅꯦꯀꯣ
ꯇꯧꯕꯒꯤꯗꯤ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯤꯅ ꯃꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯔꯟꯗ ꯌꯦꯡꯉꯒ ꯂꯧꯕꯖꯥꯠꯅꯤꯗ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯔꯟ ꯑꯣꯐꯤꯁꯀ ꯍꯥꯡꯗꯅ ꯈꯣꯠꯇꯅ ꯂꯨꯍꯣꯡꯕꯗ ꯑꯗꯨꯗ ꯃꯌꯥꯝ ꯎꯠꯂꯛꯈ꯭ರೆ ꯍꯥꯏꯀꯣ ꯑꯗꯨ ꯃꯔꯟꯗ ꯌꯦꯡꯉ ꯂꯧꯈꯤꯕꯅꯦ ꯃꯥꯅ ꯂꯥꯛꯑꯒ ꯉꯥꯡ ꯁꯛꯇꯅ ꯇꯧꯋꯦ ꯑꯗ ꯉꯥꯡꯉꯤꯅꯦꯅ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ nupi machaduda ngangodra tumina adudi natadana maranju sulai lejadabi mi chumnagi thabak tawba lakjage na khanjabi kanagi masak nusibi phajabi akogi nupa kai nupi thiba nupa da chopsa dabi ta sena pakhang da ngaujabi icham chamjabi hojigi nupi sta moda plak ngange ba nupi ama already na sagi nagundo chapchana ngakadabani khakadabani irang tawba lakbana te ni office ta thabak tawba lakbani khopani adana ai marak ta lakani aina sida yahoning mi yahangani yahoning da mi to ngani noi khange ko kaina yamna kesan naraga ngang phas ko to yi mawa sakta ji ma tu sakta de in thura thanamni kai khal hai ko moise adubu sigumba wari shi masu laigra da si matung da bas mu madam phajabim lai ko akoi job center ri changak pi akoi thabak tawdorabani tolop chabi oidorabani lai ti hei hei tena 10 pass tawrabani khoidi aduna tolop chadorabani kai sari ga satkatana go la ema sayam phajai ko moi lai ada moi lakpadagi loksala lebidare badagi office da leminare sir and ko adagi office gi mapu sina su haire ko haujigi staff anobi mau na ha se sina mau na an haijarage mau na sta haire madam angang sing di han prak panga gai leje prak skem khang bana te madam kra ahal lai do orabena khara takpiyo khotpiyo kain hangos yani sir ai dum ngamna ba hona jage khot ke angang sing ni khangda toini ka to khole e ye kamra meeting da basida ko hana lemba kangbu di as to pranse da pro sala thaba hai sida bo tawrga loina khangba ngantani tawdri sukang khangding da hekta mi mo bo haini nang na khangni kain haibase kain hoi khangan bada khara lei khangan ba khara khangan da ba khara chamjaba ko adubu hana thabak to loi parga la ba kangbu se khangde adu khauski mong ha aduna ri kyam khangdori ba mabu kenam tawde 10 pass kak tawi haibagi adu adagi wari din nattaba ko adu mi ta sida ba mi se maman ka shulai tana lukmai da hapage ta yon be tap ta mogi office gi mapu sina tawba mo su nungai tre ko adu numi to mayam tina nungai tre office ki staff ko di mok se adu ngai mo se phadare sauning mo phadare ho se matam se ngai chahi phaba kangbu chahi hen ba kangbu su yawi chahi hen ba kangbu sina yaw simra na mi mang da thaba ma toksalure aga chahi phage ta prap tokle ga la habi ikai jabado ikai khangdagi yawba kangbu ma adagi amuk chatpa hogale mauna ha siga ko madam sta tabake sim ta minarusi khotminarusi kain hek chalauji madam se kramba kaino no khanauji ki mauna ha se ma se karma no pino khangde bu ko office timing loiga sudum chamina badum yaba office timing se pung mari makhai chai da loi ne bu ko mari makhai se loi ban hai the private ki di mari makhai da loi su thabak leiraga di ko hai bagi wani ekta lehau handoi ne bu ko thabak chilaga di pung manga khai ta ba ga yawe ba degi ni pimsa sing je ni pimsa office staff ki nupi sing se nuba di phare moi theng bada mam na halak bada khoisibu kai no haina du su kari haina gi ni khona gi ni kaina khandana nungai je da ba kangbum su yawe da haujiki mau na ha se ma di sigum su kan khanda ba khangde office time je pung just mari makhai da loi ban hai se pung mari makhai tak pa ge minute mari ma wa de sedam se thabam do chalu sine siadre anga ngai moi chap de to oire madam na wa ngang ba sak do khrai madam da chamina ru si a hoi sir kai tap tai ke sala ga ki deba ada moi ni chaki basidi yamna nungai hadi office gi nupa se ma se phammaga le haning de mana phammaga le raba ko ka kolom ma ta be khun be su kai dauri no nang ekta hangba adagi office ki tabak se loishala ga sung hang tang phammaga wari sanab se kari wari sanari no haiba pham dan lei tolop khaktang ngai kholi kai la ga haiba adagi helper ang khak le jabdu su mana ang bi ba helper oi balak pasibu kya mu ya na keraga lakturi ke ba da ekta mana na yumda leiba na phinaron do bo phasana sui jamde na yumda kamai leibano khopano si office ni khangdra na yumda to ganu kainaga ngangbi bane be heta ko nungai jadi muji helper oi balak pabu hoi kayam paisa paidana laktoino adu wagang sangang da magi ichi bai bu indon bu hai ju khara ahan hai bagi tapta baina phasana lakpi ko phasana la ga te ko shiyungu private ki na private ki sumyam thokpan ne private office me amma lei bani na khwaidagi yengba masa nungai ba masa nan ba de yengba nungai ba mafam da mi se hekta changi duna iche na or indo na kitang gyan da biu kai sumaina
लीडर अमा ओइबगी वांग सांग से गांग दबा नयुमदा चमो लेबे हैनबी दुमाय तौगुनु खोटकनु नमाय इकाइद्रा कइना ड्रेस तुबो दे नयुमदे गदि हेल लेटर हाइबनी दा हा गा हेदा नोक मानु इदा स्टाफ म्याम सु याओ दो नोकनिंग दो मोय काइन तौसनरगा नोक पियो अदुमाय हेक तौबा हाइ तार ऑफिस से यौनी खमन मोजे अस कोजे प्राग जेल मनंगदनी को लेदोजे चही फादुजु कया वाली इज फारगा इदि बोजु तो हंतोय तोक्चरगे ना खनबस अवाबो मोय हाय को हौजिकि नुबी से दे हौजिकि नुबी से मादि कितंग सु केनो तौइ वांगांग बद मोय शरना मासे नुशीते हाय को मोय ऑफिस में पुसिना अमो जा याम थी थी ngang थबक ति माने से नान तौरे न को अल ngang हाय मासे अहाम द खुम को तन तो मादे चही फाब तो दि ngarगे ना मासु इंगित इरांग खंग पदगी तो मिन्ना लेरे मासे सुंगांगांग दबी को तो मिन्ना मुगी ऑफिस के मपुसन तौ हाबा थबक तमक तौरे दे बेबालम स काजाम फैमान को एसआर करे हाबी गदबा कई तौजरो के आई साइड सिदी होना जरमबनी खोटपनी ना बेबारस त सुंगांगे को दोसु कया मंगोंद कया लुना तौबा दगे आई स्टाफ सिमदी मरमो इना मासे हाइन केसु तौजबनी हाबगी मिनुंसीमा इउर उत्ते को जी ऑफिस की मपुसिना अदगी मु अतोपा यामना नुंगाइतबा थौदो हारगदि मोगी ऑफिस की मपुसी ममानब से लाक्तोइने ममानब काइनी मेमन तादबा लाक्तोइनी ला कांसिदं सागी मसक नुसीबी लेसाबी मचा सिंग रिसेप्शन ओइने लेजैबा कांबु से सिस्ता दिल लेंबो के अचापो से ले पिछलक पी को ममानब तौरगा मा यासी ऑफिस की रूल ला बको ममानब दु लाक्सलनी मोय मरी मंगा को ग्रुंग गसंगतना अदगी एस नगी नसयाम फजैने एस कमाय तोबो खोबा कई लमदैनो खोबैनो का दुपी अंगांग लेरबा गांगतनी मोइना अदुगा कइदोबगी नु मोइना अचापोदो बोरा लेरगा ऑफिस तो पिछलक पै मरम अदगी मोइना ऑफिस तो की का दु नोंगामै निमिताबो नों फादोक लाकपनि तोइना लाकपदि नते हेक्टर लाक्सलगा दिल लेंदना फमजनबगी देमी मीटिंग तौगदबा सनाकंदा थबक चिल्लिबा मयाम मा ऑफिस की थबक मयाम चिल्लो खंगदं कै फमजनदना वाथि वारे गांगनदना फोन येंदन लेबगी मरमना करिगे हंगबा याबा वाहंग याम हंगदिंगेबो को हौजिकि नुपीसिना अदुगा अचापोट अहेनबा कई चानिंगे खोनिंगे गाना हंगबा कासिदा लैसाबी बचानी न खंग मिना चानिंग हाइमना लेहन दानिना ए अचापोद मदु चानिंग अदा चानिंग हाइबा मतम सिदा कनाना लेबा थागे हाइ कांसदा ऑफिस की स्टाफ नुपा लेरगदि को नुपा मा हेतना थारे अदगी हौजिकि नुपी से को हौजिकि नुपी वारी थाबिरेबा नुपी से मा इचम लेबनिना मा ओइना गेता था चलो सि अदुगी मफलदा चलो दा चापो याम हावनी नंग लौसु खोलुसु काइरगा यामना बासे हेल्पर की टाइप सिरिनकपा ओ मा खले ओ किसु काइदे सिसु पुंसिगी मखल अमनी मथेल अमनी मिबा खुदिमक मफम अमदा अदुम चारोगा लेगदबा नते इमा इपागी मनाक्ता ऐसे महारानी गुम अदुम निंथौगुमना महारानी गुमना लेजरगसु अयना तौरिसि थबकनि थबकसिगी मखा पोली माना ngamiन तौरिनी मागी नोंगा मतम लाखिनी खलमा होय सर ए चटकेन हाय मासे चटपसु यावे को अदगी ऑफिस की स्टाफ को स्टाफ नुबाजिंग लेंदी ए कइनो मिस्टंग तौइदो कइनो ए चटपीगे गान हाय कास्ट ए मान हाय सर नंग चलदी केंदो नंग खोंथि चानी अइंगोंदा चलो हाइबनी माइसे तौगेन तौइनी मी उसित्रिनी यानी आई चटके खोटकेना हाइबा कास नुंगाइ जदबदो मबुंग मोपा मोइना ऑफिस तो थबक तौमिना बोइना ए मचल मची अस अखोई को ऑफिस की मपुज तोइजे नंग नंगिना खा थबक तौबगी कोइ सुमाइ लेबनी को नंग नोमन सु नत्रगा नोमि नंग सोइ खंगकनी गाय खल्लगा खुतुम सिंगगा लेहौबसु यावेबा माइ नुआइतना चाबोसे लेदना चामिनदना खोमिनदना तौवे दे हेल्पर सेगी मथिंग सुदुम पांगे को de moi ma hoji kin pisi khangna pang ha balante amagi lai ba staff mayam dun amana bu oiro nine ai tawge se nine smai taw ni chai birani nine smai na taw se ko moi shar se udring de smai na yamna tawe ko ado marak ta yam nuai taw thodu har ga di mai mama na ba me man ta dab se laksala ba office da punbam langbam hek oiba adu gi chara thakda ba de excellent da na sahan da na nibi chupa ma da manghalaga office ki फाइन सुगदब मैम दुने सुहौदा नोंगालगा नंगमाना ऑफिस मैम स्टाफ मैम दम चैबीबा चैबीदा कना ताय हौजिकि नुपी दे ऑफिस स्टाफ नुपा द सुखरा ले मोय अनि अहुमुको थबति दम तौबा अदे तानथोकनिंगबै फावबगी चलहनिंगबगी खोंथि दम जाबा कांबुम दि लैयेबको अदुमा लैरे अदुगा यामना नोकनिंगबा हाइदोरा यामना केनो दौबा हाइदोरा सै मैडम साबिन खक यावदो मौना हादो moi bani mari sidi a yauraba janida sengna hairga office hour timing lora kansida enu helamo kholamo office amada khwaidagi ikon kon hanbasi office to gi mafu natraga helper na so pariba miduna office to gi so pariba miduna thengna mamna
ꯍꯟꯒꯗꯕꯅꯦꯕ ꯑꯣꯐꯤꯁꯇꯨꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯉꯁꯤꯗꯤ ꯃꯔꯨꯑꯣꯏꯕ ꯐꯥꯏꯟ ꯈꯔ ꯁꯣꯏꯔꯤꯉꯩꯗ ꯊꯦꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯣꯐꯤꯁꯇꯨꯒꯤ ꯃꯄꯨ ꯃꯥꯅ ꯁꯣꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯑꯣꯐꯤꯁꯅꯤ ꯃꯥꯒꯤ ꯔꯣꯜꯗ ꯆꯂꯥꯏꯕꯅꯤꯅ ꯃꯥꯅ ꯊꯦꯡꯅ ꯍꯟꯐꯝ ꯊꯣꯛꯏꯗꯅ ꯑꯗꯨꯗꯣ ꯑꯗꯨꯒ ꯁꯦꯠ ꯇꯧꯗꯕꯤ ꯃꯥꯅ ꯑꯩ ꯉꯟꯇꯥ ꯆꯠꯊꯣꯛꯈꯤꯕꯤ ꯑꯗꯒꯤ ꯃꯥꯅ ꯑꯩ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯔꯒ ꯉꯟꯇꯥꯅ ꯆꯠꯊꯣꯛꯈ꯭ꯔꯅꯤ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯥꯏꯗꯈꯤꯕ ꯌꯥꯏ ꯑꯣꯐꯤꯁ ꯆꯪꯉꯛꯄ ꯌꯥꯏ ꯆꯪꯉꯛꯇꯕ ꯌꯥꯏ ꯍꯥꯏꯔꯝꯃꯅꯤꯀꯣ ꯑꯗꯒꯤ ꯍꯦꯜꯄꯔꯁꯤꯅ ꯁꯣꯁꯦ ꯄꯥꯏꯖꯔꯦꯀꯣ ꯍꯦꯜꯄꯔꯁꯤꯅ ꯁꯣ ꯄꯥꯏꯖꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯍꯥꯁꯦ ꯁꯤꯁꯤꯅ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩ ꯁꯤꯁꯤꯡꯁꯦ ꯐꯥꯏꯟ ꯀꯩꯀꯥꯁꯦ ꯅꯣꯏꯅ ꯈꯪꯉꯔꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯑꯣꯏꯅ ꯁꯣꯁꯦ ꯄꯥꯏꯕꯤꯔꯒꯦ ꯈꯣꯠꯄꯤꯔꯒꯦ ꯍꯥꯏꯕ ꯍꯦꯜꯄꯔꯁꯤꯗꯤ ꯀꯣꯝꯖꯔꯤꯗꯣ ꯐꯔꯦ ꯃꯥ ꯄꯥꯏꯍꯧꯔꯗꯤ ꯑꯩ ꯊꯦꯡꯅ ꯍꯟꯗꯣꯏꯁꯨꯕꯨꯗꯤ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯒꯦꯀꯣ ꯏꯕꯦꯝꯃ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯍꯟꯖꯔꯒꯦ ꯃꯦꯗꯥꯝ ꯀꯥꯏ ꯍꯣꯏ ꯍꯜꯂꯣ ꯀꯥꯏ ꯂꯣꯏ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯀꯩꯁꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯟꯈ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯦ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗꯤ ꯃꯧ ꯅꯍꯥꯗꯨꯒ ꯑꯣꯐꯤꯁꯀꯤ ꯃꯄꯨꯗꯨꯒ ꯃꯣꯏꯕꯥꯅꯤ ꯈꯛꯅ ꯑꯣꯐꯤꯁꯇ ꯊꯕꯛ ꯀꯔꯤ ꯊꯕꯛꯅꯣ ꯁꯨꯗꯣꯏꯁꯦꯕ ꯅꯝꯕꯔ 1 ꯁꯤꯗ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯐꯝ ꯑꯃ ꯂꯩꯇ꯭ꯔꯦꯅꯦ ꯑꯗꯩ ꯃꯤꯅꯁꯨ ꯑꯣꯐꯤꯁ ꯑꯃꯅꯤꯅ ꯂꯩꯕ ꯄꯣꯠꯁꯛꯅꯤꯅ ꯃꯗꯨꯗꯁꯨ ꯍꯦꯛ ꯐꯖꯅ ꯆꯦꯛ ꯇꯧꯔꯨꯗꯕ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯤ ꯑꯃꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯂꯩꯅꯗꯦꯕ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯅꯕꯗ ꯃꯣꯏꯅꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕ ꯑꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯄꯨꯗꯨꯗꯤ ꯐꯣꯟꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔോ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯅ ꯃꯌꯨꯝꯗꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯤꯡꯉꯤꯕ ꯃꯑꯣꯡꯗꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦꯗꯅ ꯑꯗꯣ ꯃꯣꯏꯁꯦ ꯗꯥꯏꯔꯦꯛ ꯃꯃꯤꯃꯛꯅꯦ ꯎꯗꯕ ꯍꯥꯏꯗꯤ ꯃꯣꯏꯕꯥꯅꯤ ꯇꯧꯔꯤ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯎꯗꯕ ꯈꯪꯕ ꯁꯣ ꯉꯁꯤ ꯃꯧ ꯅꯍꯥꯗꯨꯅ ꯄꯥꯏꯍꯧꯔꯕꯅꯤꯅ ꯄꯩꯁꯥꯁꯦ ꯇꯥꯏꯃꯤꯡ ꯌꯧꯔ ꯊꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯛꯇꯣꯏꯔꯕꯅꯤ ꯁꯦ ꯀꯥꯏ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕꯗꯣꯀꯣ ꯇꯨꯒꯁꯦ ꯁꯤꯕꯨ ꯑꯣꯐꯤꯁ ꯂꯩꯒꯅꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯈꯣꯡꯕꯥꯎꯅꯦ ꯀꯥꯎꯊꯣꯛꯑ ꯊꯅꯝꯕ ꯀꯥꯏ ꯈꯔ ꯐꯥꯒꯤ ꯇꯧꯒꯟꯕ ꯅꯨꯄꯥꯁꯤꯡꯅꯒ ꯍꯥꯏꯕ ꯌꯥꯎꯏ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅꯒ ꯇꯧꯒꯗꯕꯅꯤꯉꯣ ꯃꯣꯏꯁꯦ ꯃꯣꯏꯕꯥꯅꯤꯅ ꯀꯥꯗ ꯂꯩꯔꯤꯉꯩꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯑꯣꯐꯤꯁꯀꯤ ꯐꯥꯏꯜ ꯑꯔꯨꯕ ꯑꯃꯁꯨ ꯄꯨꯁꯜꯂ ꯆꯪꯉꯦꯗꯅ ꯑꯗ ꯀꯦꯃꯦꯔꯥꯁꯦ ꯊꯥꯜꯂ ꯆꯪꯉꯦꯗꯅ ꯀꯦꯃꯦꯔꯥ ꯊꯥꯜꯂ ꯆꯪꯉꯀꯥꯟꯁꯤꯗ ꯊꯣꯡꯁꯦ ꯐꯠ ꯍꯥꯡꯇꯣꯛꯑꯒꯀꯣ ꯃꯣꯏꯕꯥꯅꯤꯒꯤ ꯍꯨꯔꯥꯟꯕꯗꯣ ꯐꯥꯔꯒ ꯍꯥꯏꯗꯣꯛꯀꯅꯤ ꯂꯥꯛ 10 ꯄꯤꯌꯨ ꯂꯥꯛ 10 ꯄꯤꯌꯨꯒ ꯍꯥꯏꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯌꯦꯟꯅꯔꯁꯤꯔꯥ ꯑꯗꯨꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏꯁꯦ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯥꯏ ꯐꯥꯒꯤꯒ ꯇꯧꯋꯦꯕꯀꯣ ꯐꯥꯒꯤ ꯇꯧꯕ ꯌꯥꯝ ꯋꯥꯒ ꯂꯥꯎ ꯅꯣꯛꯆꯕ ꯇꯧꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯁꯤꯁꯦ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠ ꯃꯌꯥꯝꯗꯣ ꯐꯪꯉꯔꯣꯏ ꯁꯤ ꯃꯥꯏ ꯍꯨꯔꯥꯟꯕꯁꯦ ꯐꯥꯔꯗꯤ ꯀꯥꯏ ꯃꯣꯏꯕꯥꯅꯤ ꯍꯦꯜꯄꯔꯅ ꯆꯥ ꯄꯤꯕ ꯆꯪꯒꯗꯕꯗꯨ ꯃꯦꯗꯥꯝ ꯃꯧ ꯅꯍꯥꯗꯨꯅ ꯆꯥ ꯄꯤꯕ ꯆꯪꯕꯒꯤ ꯀꯔꯤ ꯑꯥꯊ꯭ꯔꯅꯣꯕꯀꯣ ꯑꯗ ꯋꯥꯍꯩꯗꯤ ꯍꯥꯏꯕꯗꯣ ꯁꯤꯅ ꯅꯣꯏꯒꯤꯅꯤ ꯑꯩꯅ ꯄꯨꯊꯕꯤꯔꯝꯃꯤ ꯁꯤ ꯁꯥꯔꯒꯤ ꯑꯝꯇ ꯄꯤꯕꯤꯔꯝꯈꯤꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯀꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯣꯏꯅꯕꯤꯒꯤ ꯇꯥꯏꯞꯇꯒ ꯁꯦꯕꯥꯒ ꯇꯧꯁꯟꯕꯗꯣꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯄꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯍꯦꯡꯉꯣ ꯇꯧꯁꯜꯂꯤꯀꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣꯕꯨ ꯍꯥꯏꯁꯦ ꯑꯃꯁꯨ ꯍꯥꯏꯁꯦ ꯍꯦꯡꯉꯣ ꯇꯧꯁꯜꯂꯤꯉꯩ ꯃꯣꯏꯗꯤ ꯅꯨꯄꯥꯁꯤꯗꯒꯤ ꯀꯥꯟꯅꯕ ꯈꯔ ꯂꯧꯗꯣꯏꯅꯤꯅ ꯑꯦꯛꯖꯥꯝꯄꯜ ꯅꯨꯄꯥꯁꯦ ꯆꯨꯅꯦꯅ ꯈꯜꯂꯣꯕ ꯑꯗꯣ ꯑꯩꯅ ꯆꯨꯗ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯋꯥꯅꯤ ꯆꯨ ꯑꯣꯏꯔꯁꯨ ꯆꯨꯍꯤꯡ ꯑꯣꯏꯅꯕ ꯁꯨꯝꯇꯠꯂꯤꯅꯦꯕ ꯁꯨꯝꯇꯠꯂꯤꯗꯨꯅ ꯄꯩꯁꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯌꯥꯅꯕ ꯇꯠꯁꯟꯅꯕꯗꯣ ꯒꯤꯔꯤ ꯇꯛꯅꯕ ꯍꯣꯠꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯆꯨꯍꯤꯡꯗꯣ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯆꯥꯒꯁꯦ ꯄꯤꯁꯟꯗꯅ ꯃꯥꯏ ꯃꯅꯥꯛꯇꯒ ꯂꯩꯁꯟꯅꯗꯅ ꯑꯁ ꯀꯔꯤ ꯍꯥꯞꯆꯔꯛꯀꯒꯦ ꯁꯥꯔ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯆꯥꯗꯣ ꯑꯩꯅ ꯂꯣꯟꯖꯕꯅꯤ ꯀꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯦꯕꯀꯣ ꯁꯤꯅ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯚꯥꯞꯅ ꯁꯥꯒꯠꯄ ꯋꯥꯈꯜꯂꯣꯟꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯥꯒꯠꯄꯤꯌꯨꯕꯀꯣ ꯚꯥꯞꯅ ꯁꯥꯒꯠꯄꯁꯦ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯁꯤꯗ ꯏꯁꯇꯥꯐ ꯃꯁꯦꯟꯗꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯉꯁꯥꯏ ꯃꯣꯏꯕꯥꯅꯤꯅ ꯀꯔꯤ ꯇꯧꯅꯔꯤꯒꯦ ꯍꯥꯏꯗꯣ ꯀꯦꯃꯦꯔꯥꯗꯣ ꯊꯥꯠꯂꯒ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯀꯥꯟꯅꯅꯤꯁꯦ ꯀꯥꯏ ꯋꯥꯒ ꯅꯣꯛꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯔꯒꯅ ꯃꯣꯏꯁꯨ ꯇꯣꯛꯅꯈ꯭ꯔꯦ ꯊꯕꯛꯁꯦ ꯃꯊꯪ ꯃꯔꯝ ꯆꯥꯗ ꯊꯤ ꯉꯥꯡꯉꯛꯄꯗꯒꯤ ꯑꯗꯣ ꯅꯨꯄꯥ ꯃꯁꯦꯟꯅꯤꯅ ꯐꯤꯡꯀꯠꯅꯕ ꯑꯗꯨꯝꯕ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯐꯠ ꯇꯣꯛꯅꯈꯤꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯏ ꯑꯗꯩ ꯑꯣꯐꯤꯁ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯒ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇꯨꯒꯤ ꯃꯄꯨꯗꯨꯅ ꯕꯗꯅꯥꯝ ꯍꯦꯛꯇ ꯄꯤꯔꯒ ꯇꯥꯟꯊꯣꯛꯄꯤꯕꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯅ ꯂꯣꯏꯅꯖꯔꯝꯕꯀꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯍꯥꯁꯦ ꯑꯣꯐꯤꯁꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯧ ꯅꯍꯥꯁꯤꯒ ꯐꯖꯅ ꯂꯣꯏꯅꯔꯦ ꯂꯣꯏꯅꯕ ꯍꯥꯏꯁꯦ ꯃꯣꯏꯁꯦ ꯌꯨꯝꯕꯥꯟ ꯃꯔꯤ ꯐꯥꯎꯕꯁꯦ ꯐꯖꯅ ꯊꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦ ꯃꯤꯠꯃꯛꯅ ꯎꯗꯕ ꯄꯣꯠꯇ ꯅꯣꯏ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯃꯦꯅ ꯅꯣꯏ ꯅꯠꯇꯕꯤ ꯆꯠꯂꯦꯅ ꯍꯥꯏꯕꯗꯤ ꯅꯪ ꯅꯃꯤꯠ ꯎꯍꯧꯕ꯭ꯔꯣ ꯄ꯭ꯔꯃꯥꯟ ꯄꯤꯌꯨ ꯍꯥꯏꯗꯤ ꯄꯤꯐꯝꯗꯤ ꯂꯩꯔꯣꯏꯗꯣꯏꯕ ꯑꯗꯨꯒ ꯇꯧꯋꯦ ꯈꯪꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯈꯪꯉꯕꯀꯣ ꯁꯤꯅꯤ ꯄ꯭ꯔꯃꯥꯟ
प्रमाण पियु गायबसिदा मिटने उहौदबसे याम वाबा मोइना तौरिबा मौदुदि लोइन खंगबको अदगी मागी नुपीसे लाए मोगी ऑफिसगी मपु को मागी नुपीसे लाए को लाकांदा मान हेक्ता खतनरब जानिदा जाकी फोन मेसेज तानबा दि वारी सानबा खोबदि खंगे ऑफिस स्टाफ यामना यामना नुसीना अतोंबीना मिंगौनबी मौना हा को सिदा ngang so dungange kam da pusalaga tamazu office ama mai mapurabagi office ni na tungda kari orakani mi na phajara khangbagi amagi office gi mapu sigi nu pisina ko sauna khotna ngang ta su kam da pusalaga nang da mai tawri se kai no khotpano kai la dam khar ding ngang na jan ta di da su ngang ding ngang na ge se ani table da dang law tha da bi ma khonga se tai ba nang thomu se tong ga tong ha ha pe ko dagi helper ines na ko wa ga season na ga kai no ka ha pe ka ta ba ai camera su dum ubani na moi toi thabuk tu di wai ta ba changi je khang do ba dagi yamna nokni ba yaw khre dai wai ta ning ban hen ba kang bu no ko ai hemel to le ho bani moi som lai ta changjen do ya ka khong ga tam thang hemel lo thok ba sa ga ta ka thok la ko moi wai da sumai le ho re nang na phone do wai san na ba do adai ma tang do ya ho ra ba ni ma kha ta ning bani bu ko mai jing ta mu that chi ra ka ga ko phone tok si ro ka na ga mai mu thalo ga ta mai mu that pi ro ka na ga da mai na ga hai zero ka na phagi ga tong ni ade angasai gi ke do se hojiki wari thabi ba ni pi se moi kang bu hai tai reception kang bu se mo taning ba ki khang ba taning ba yaw ba gi jai fine ga se maram cha da na ko pukhat puthasana thangda amu thangkat kani amu thangda gani ma thabak yam chin ba di sa ba ko adu mai ta we de jai gi nupi ama moi reception da masak am do yam phajabi ko ihan han na keno na moi gi office ma pu se ni mi taram bi masai capture gi bido pakhang ta sina pakhang pam jabi reception ama yaw bu do ko ma de ka pi mu do simai ni pi ni masa phoi da le di phadaw ni khanara di phadaw ni pi yam chom pe si mu ji bu kamai le re inu khang de ka ma dem sau je bu ko adu gi ni mi si da mo gi office gi ma pu se ma se office la ko ma mai mi se bang ngang khala ja ni ka ni sai mai ni pi ta ta khanara mai ni pi no office la ka ni ai to bu di yeng ha ka asna ngam ba di la o kho lu ka kra phuna se na da to bu khang de ma mai ga je ngang khatla ga ding green ga bi ta phuda na ra ga no khangde sai mai nupi du sumagi nupi du gi maran na ngak ta nungai rak panina masu nupi na khadi ngam bazane dalam sati khar kamja ba mi bazane ada mamai green kare phunara male medana mamai kin thila male ga wa ga nu e je wa nu pai di yam ka hena kan ni nok dai tumin na tik ka tar nu pu do nu e adu maina office ma lak ta mo me amale de gi mathang tong na gre ko tong na gre su yam nungai ta ba thodok me ama le ka sta hojiki nupi se ko engon do wai thabi re nupi se ma se to aning bagi mami ma ure ba office ma pusin hamram ni ma tha ni pan su le ma thabak to is chahi me pha bada ma se chahi pha gi da mai deposit se han tok to ni chahi pha ring tan thok pa se office gi rule loi ba jane ba office ma pusi tan thok na bawang sa thi ba nga nge ma se nuai tre ai thabak slan lan da da lali kholi kana haisin ba story ma khan ai chahi se pha ro dra du ai kamai to ni na ma se khan ba di ma se tam de ya da na pau se tam de ya da na hai de ya da na ko magi khangna jaba nu sina jaba nu pa se magi bfc da ko man hai wari se akhoi gi thabak tawri ba ma pu do khoi office ki sir do aduna sumai tawi ai chahi phar ga paisa do di handok ka da ban ai yum da su haining de su kui ba se no do su wari ke adi tawro moi kholam moi ada hoi yam thina man tha saba kan da di ma mai bf to dum hai man tha sai sumai thabak swa la dam da la li kholi hai jan ni ma wari tang khai am di share tawe ba ada deposit han to am dai maya sida mana sumai nai ngon da ngang ba sak pa to i prak to khro dai ma khai da su to aning bai mong da ai sam tawe ai pisa da mang ngadr khang de da mai li cha sa da sumai to bani khot pani da ai pisa si di mangon da sumai na mana Wasin ju thiba oida ba sungang ba ag seng na ga makharo yam sida bai wadi na tai hu jin pisna amakharom lawai ma samana la ga sai swai sida hekta phau sa ga akhoi myang gi pesa mat pasti nuai te mat pi bu su myam yaure divorce thobu tan ba dagi mangsa ba mo di am tung sa hodra adu bai taw bu su ma yam ma yaw khre khot khre ai kamai taw khang di pesa se mo di am pining di khoning di job center na khar char ga su hoi job center na sab du de gi thaba ma lai lam pi bi pe cha ba ni cha jar ga san du ma na cha ho sim di yam nungai te mana lansa da ba khangsa da ba ko thabak taw janing ba ko lai lai su phajana mati chan hai jara changjar ba kangbu da gi thaba ma taw jagi da khanjai ba kangbu di mana set ta phoi da na la ho ba si yam nungai te na ma gi bf ta mana wari taw bf na ai ke do hai no sine ba nang to hai doi taw gi sini labi da thalaga kino do hai ra sini ai hana gi che chang san nung kai ka taw bu do adu do
ꯑꯗꯨꯒꯨꯝꯕ ꯆꯦ ꯆꯥꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯈꯣꯠꯂꯦ ꯑꯗꯨꯁꯨ ꯄꯤꯊꯣꯔꯛꯇ꯭ꯔꯦ ꯃꯥꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯤꯔꯛꯇ꯭ꯔꯦ ꯁꯤꯅꯦ ꯑꯗꯨ ꯆꯦ ꯆꯥꯡ ꯅꯉꯣꯟꯗ ꯅꯪꯅ ꯄꯩꯁꯥꯁꯦ ꯃꯉꯣꯟꯗ ꯄꯤꯈꯤ ꯍꯥꯏꯕꯒꯤꯀꯣ ꯖꯣꯕ ꯁꯦꯟꯇꯔꯗꯩꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯆꯦ ꯆꯥꯡ ꯑꯗꯨꯃꯛꯇꯪꯗꯤ ꯂꯧꯊꯣꯛꯅꯕ ꯇꯧꯔꯣ ꯑꯗꯨꯝꯕ ꯂꯧꯊꯣꯛꯀꯥꯟꯗ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯣ ꯑꯩ ꯇꯧꯔꯒꯦ ꯁꯤꯅꯦꯕ ꯉꯝꯃꯤꯈꯩꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯀꯣ ꯃꯥꯏ BFꯇ ꯑꯩ ꯆꯍꯤ ꯑꯃ ꯐꯥꯅꯕꯗꯤ ꯌꯥꯎꯒꯦ ꯆꯍꯤ ꯐꯥꯗ꯭ꯔꯒꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯌꯨꯝꯗ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏ ꯍꯣꯏ ꯑꯩ ꯇꯧꯒꯦ ꯁꯤꯅꯦꯕ ꯄꯥꯝꯕꯣꯝ ꯇꯤꯡꯉꯤꯕ ꯇꯤꯡꯒꯗꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯆꯥꯟꯁꯁꯦ ꯌꯦꯡꯉꯦ ꯑꯗꯩ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯍꯥꯟꯅ ꯃꯧꯅ ꯍꯥꯠꯂꯣ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗꯁꯨ ꯃꯥꯁꯨ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯕꯗꯤ ꯍꯧꯔꯦ ꯃꯣꯏ ꯁꯍꯔꯁꯤꯅ ꯍꯦꯛ ꯑꯣꯐꯤꯁꯇꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯈꯤꯕꯒꯀꯣ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯕ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯦꯀꯣ ꯑꯣꯐꯤꯁꯇꯒꯤ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯥꯒꯤꯁꯦ ꯐꯪꯉꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯅꯨꯡ ꯊꯥꯕꯗꯤ ꯊꯥꯗꯦ ꯑꯗꯨꯒ ꯃꯣꯏ ꯁꯍꯔꯒꯤ ꯁꯥꯏꯟ ꯌꯥꯎꯕꯁꯦ ꯁꯤ ꯃꯥꯗꯤ ꯊꯦꯡꯅꯔꯦꯕꯀꯣ ꯊꯦꯡꯅꯕꯗꯤ ꯃꯥꯒꯤ ꯁꯥꯏꯟ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯦꯅ ꯃꯥꯁꯦ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯃꯦꯟꯐꯝ ꯊꯣꯛꯄꯗ ꯂꯣꯏ ꯃꯦꯜꯂꯦ ꯗꯤꯄꯣꯖꯤꯠ ꯁꯤꯡꯉꯩ ꯇꯧꯈꯤꯕ ꯑꯗꯩ ꯁꯤꯡꯉꯩ ꯍꯟꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯃꯗꯤ ꯃꯥꯁꯦ ꯂꯧꯊꯣꯔꯛꯑꯦꯀꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤꯁꯤꯃ ꯂꯧꯊꯣꯛꯑꯗꯤ ꯃꯥꯅ ꯃꯦꯜꯂꯒ ꯈꯣꯠꯂꯒ ꯐꯖꯅ ꯃꯦꯟꯁꯜꯂꯒ ꯃꯥꯅ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯊꯝꯃꯦꯕꯀꯣ ꯊꯝꯗꯤ ꯁꯨꯝ ꯉꯥꯡꯅꯔꯦ ꯁꯥꯎꯅꯔꯦ ꯍꯥꯏꯅꯤꯡꯗꯕ ꯃꯥꯒꯤ ꯃꯔꯝꯗꯒ ꯁꯨꯝ ꯕꯗꯅꯥꯝ ꯄꯤꯕꯤꯔꯦꯀꯣ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯃꯄꯨꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯇꯝꯅꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯑꯣꯏꯕ ꯆꯦ ꯑꯗꯨꯝ ꯄꯥꯏꯍꯧꯔꯕꯅꯤꯅ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯈꯔ ꯈꯨꯝꯕ ꯍꯧꯔꯦ ꯑꯩꯅ ꯉꯁꯤꯐꯥꯎꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯀꯔꯤꯅꯣ ꯁꯥꯔꯅ ꯑꯗꯨꯝ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯉꯥꯡꯉꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯈꯔ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯑꯦ ꯅꯪ ꯇꯣꯛꯈꯤꯁꯨ ꯇꯣꯛꯈ꯭ꯔꯣ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯃꯥ ꯍꯥꯏ ꯑꯩ ꯗꯤꯄꯣꯖꯤꯠꯇꯣ ꯆꯞ ꯆꯥꯅ ꯍꯟꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯇꯣꯛꯆꯔꯒꯦ ꯈꯣꯠꯆꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯦ ꯍꯥꯏꯕꯗꯒꯤ ꯉꯥꯡꯅ ꯁꯛꯅꯕꯁꯦ ꯈꯔ ꯉꯥꯡꯅ ꯁꯛꯅꯔꯦꯀꯣ ꯌꯥꯅꯗ꯭ꯔꯗꯤ ꯃꯥꯁꯦ ꯇꯣꯛꯑꯦ ꯊꯕꯛꯁꯦ ꯑꯗꯣ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔꯁꯦ ꯃꯥ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯋꯥꯁꯦ ꯑꯣꯡꯈꯠꯂ ꯉꯥꯡꯗꯣꯏꯕ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔꯁꯦ ꯃꯥꯅ ꯄꯤꯔꯝꯃꯦ ꯃꯥꯅ ꯐꯣꯇꯣꯁꯦ ꯀꯥꯞꯄꯦ ꯁꯤꯗ ꯊꯝꯃꯝꯕꯅꯦ ꯍꯥꯏꯕꯁꯤꯐꯥꯎ ꯃꯥꯅ ꯎꯠꯂꯝꯃꯦꯕꯀꯣ ꯎꯠꯂꯝꯗ꯭ꯔꯒꯗꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔꯗꯣ ꯄꯤꯔꯝꯗꯦ ꯑꯩ ꯈꯪꯗꯦꯅ ꯈꯨꯝꯃꯛꯇꯣꯏꯅꯦꯕ ꯂꯩꯁꯦ ꯆꯠ ꯉꯥꯡꯕ ꯄꯠꯀ ꯇꯧꯋꯦ ꯎꯗꯠꯄꯗ ꯌꯥꯝ ꯊꯤꯅ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯣꯏ ꯁꯥꯔꯁꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯀꯩꯀꯥ ꯅꯥꯀꯟꯁꯤꯗ ꯃꯥ ꯊꯠꯆꯜꯂꯦꯀꯣ ꯊꯠꯆꯟꯕꯁꯦ ꯃꯥꯏ BFꯁꯤꯅ ꯊꯠꯆꯟꯕꯅꯦ ꯑꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯟꯗꯣꯛꯀꯦ ꯍꯥꯏꯅꯣ ꯈꯣꯠꯄ ꯃꯣꯏ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯏꯅꯥꯎ ꯅꯣꯏ ꯈꯤꯇꯪ ꯇꯞꯊꯧ ꯈꯣꯠꯀꯣ ꯑꯩ ꯑꯗꯨꯝ ꯍꯟꯗꯣꯛꯀꯦ ꯑꯩ ꯃꯤꯁ ꯃꯃꯤꯡ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯒꯤ ꯍꯥꯏꯔ ꯃꯥꯒꯤꯗ ꯑꯩ ꯍꯟꯗꯣꯛꯅꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤꯁꯨ ꯔꯨꯜ ꯑꯃꯗꯤ ꯂꯩꯕꯅꯤ ꯆꯍꯤ ꯐꯥꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯈꯣꯠꯇꯦ ꯅꯪꯅ ꯅꯝꯗꯅ ꯇꯥꯟꯊꯣꯛꯑꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪꯅ ꯅꯝꯗꯅ ꯇꯥꯟꯊꯣꯛꯑꯦ ꯑꯗꯨꯒ ꯅꯪ ꯑꯇꯩꯗ ꯌꯥꯔꯁꯨ ꯑꯗꯨ ꯌꯥꯔꯣꯏꯁꯤꯅꯦ ꯆꯍꯤ ꯐꯥꯗ꯭ꯔꯗꯤ ꯍꯟꯗꯣꯛꯄ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯇꯥꯛꯅꯔꯁꯨ ꯇꯥꯛꯅꯅꯤ ꯈꯣꯠꯅꯅꯤ ꯀꯥꯏ ꯇꯧꯕꯤꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯍꯥꯡꯉꯤꯕ ꯅꯨꯄꯥꯁꯦ ꯃꯥꯏꯁꯨ ꯑꯗꯨꯝ ꯁꯪꯒ ꯄꯪꯒ ꯈꯔꯗꯤ ꯂꯩꯕ ꯈꯔ ꯀꯤꯍꯟꯕ ꯈꯔ ꯀꯤꯗꯕ ꯍꯥꯏꯇꯥꯔꯦ ꯎꯗꯠꯄꯗ ꯇꯧꯕꯗ ꯑꯗ ꯍꯧꯖꯤꯛꯀꯤ BFꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯒꯤ BFꯁꯤꯅ ꯍꯥꯏ ꯑꯣ ꯐꯔꯦ ꯅꯪꯅ ꯁꯪꯒ ꯌꯥꯝ ꯂꯩꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗ ꯇꯧꯔꯣ ꯑꯗꯣ ꯅꯪ ꯁꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯌꯨꯝꯗꯨꯅ ꯁꯤꯗꯩ ꯂꯝꯕꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯁꯤꯅꯦ ꯍꯥꯠꯂꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯈꯔꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯍꯥꯏꯕꯗꯒꯤ ꯀꯩꯝ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯄꯩꯁꯥꯁꯦ ꯃꯥꯡꯖꯔꯁꯅꯨꯗꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯥꯁꯦ ꯌꯨꯝꯗ ꯂꯩꯔꯦ ꯑꯗ ꯃꯥꯏ BFꯁꯤꯅ ꯋꯥꯡ ꯁꯥꯡ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯗꯣ ꯇꯁꯦꯡꯅ ꯅꯨꯄꯤꯗꯨꯁꯨ ꯑꯝꯇ ꯆꯣꯞꯄꯝꯒꯗꯧꯕ ꯅꯨꯄꯥ ꯃꯥꯜꯂꯦ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯄꯩꯁꯥꯗꯣ ꯂꯧꯗꯅꯗꯤ ꯇꯣꯛꯑꯣꯏꯁꯤꯅꯦꯕ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯇꯣꯛꯑꯣ ꯆꯍꯤ ꯐꯥꯗꯅ ꯇꯣꯛꯑꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯉꯝꯒ꯭ꯔꯅꯤ ꯃꯥꯗꯤ ꯁꯪꯒ ꯄꯪꯒꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯁꯪꯒ ꯄꯪꯒ ꯂꯩꯕ ꯃꯣꯏꯅꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯕꯩ ꯇꯧꯕꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯉꯝꯃꯤꯅꯤ ꯃꯥꯟꯅꯔꯨꯔꯅꯨ ꯈꯣꯠꯂꯨꯔꯅꯨꯅ ꯍꯥꯏ ꯃꯥꯏ BFꯁꯦ ꯌꯥꯝ ꯁꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯥꯎꯕꯗꯒꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯣꯐꯤꯁꯁꯤꯒꯤ ꯃꯔꯝꯁꯤꯗ ꯋꯥꯔꯤꯗ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯣꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯀꯩ ꯇꯧꯔꯒ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯕ ꯈꯣꯠꯄꯅ ꯈꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯩꯖꯔꯀꯥꯟꯗ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯕ ꯖꯥꯠꯅꯤꯗ ꯅꯨꯃꯤꯠꯁꯦ ꯃꯥꯏ BFꯁꯦ ꯈꯔꯁꯨ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯒꯥꯔꯤꯁꯦ ꯇꯥꯟꯅꯕ ꯖꯥꯠꯅꯤꯗ ꯍꯦꯛꯇ ꯐꯤꯂꯝꯒꯤ ꯍꯦꯔꯣꯒꯤ ꯇꯥꯏꯞ ꯇꯥꯟꯅꯔꯒ ꯒꯥꯔꯤ ꯃꯥꯡ ꯊꯠꯆꯜꯂꯒ ꯅꯪ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯥꯏ ꯍꯦꯛꯇ ꯁꯣꯔꯒ ꯆꯤꯡꯊꯔꯒ ꯅꯨꯄꯥ ꯍꯥꯏꯁꯤꯗꯕꯨ ꯃꯌꯥꯝ ꯄꯨꯟꯈ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯤꯗꯦꯗꯅꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁ ꯍꯥꯡꯉꯤꯕ ꯃꯄꯨꯗꯣ ꯃꯥꯗꯤ ꯊꯛꯀꯠꯂꯕꯖꯥꯠꯅꯤ ꯑꯩ ꯄꯤꯒꯦ ꯈꯣꯠꯀꯦ ꯍꯥꯏ ꯀꯔꯝ ꯀꯥꯟꯗ ꯄꯤꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯌꯥꯝ ꯈꯗ꯭ꯔꯛ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ ꯈꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯌꯥꯎꯔꯗꯤ ꯍꯧꯖꯤꯛ ꯄꯤꯔꯣ ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯒ ꯅꯠꯇꯗꯤ ꯅꯪ ꯋꯥꯔꯤ ꯑꯁꯥꯏ ꯁꯥꯟꯅꯖ ꯑꯗꯨꯝ ꯐ꯭ꯔꯤꯖ ꯀꯂꯔꯁꯦ ꯄꯥꯏ ꯆꯤꯡꯉꯕꯖꯥꯠꯅꯤ ꯁꯣꯔꯣ ꯑꯗꯩ ꯃꯤ ꯃꯌꯥꯝꯅ ꯍꯪꯉ ꯈꯣꯠꯂꯛꯇꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅꯣ ꯍꯥꯏ ꯑꯣꯐꯤꯁꯀꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯃꯥꯒꯤ ꯐꯖꯗꯕ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯦꯗꯅ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯒꯤ BFꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯈꯣꯠꯇꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏ ꯅꯨꯄꯥꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝꯕꯗꯤ ꯈꯔꯁꯨ ꯀꯤꯗꯕꯒ ꯑꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯍꯥꯏꯕꯗ ꯃꯌꯥꯝ ꯌꯥꯝꯃꯒꯗꯤ ꯊꯧꯅꯥ ꯑꯃ ꯑꯣꯏꯕꯗꯣ
ꯑꯣꯏꯕꯗ ꯑꯩ ꯄꯤꯒꯦ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯅ ꯆꯦꯛ ꯃꯥꯁꯇ ꯃꯥꯅ ꯏꯔꯝꯃꯦ ꯍꯥꯏ ꯏꯔꯝꯃꯒ ꯑꯦꯃꯥꯎꯟꯇꯣ ꯏꯔꯝꯃꯒ ꯁꯦꯅ ꯍꯥꯏ ꯑꯗꯣ ꯁꯦꯅ ꯅꯪ ꯁꯤ ꯄꯤꯔꯝꯃ ꯆꯠꯄ ꯌꯥꯎꯋꯦ ꯅꯪ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯄꯨꯂꯞ ꯀꯥꯏꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯗꯤ ꯄꯨꯔ ꯆꯠꯄꯅꯤ ꯍꯥꯏꯅꯒ ꯃꯥꯏ ꯒꯥꯔꯤ ꯑꯆꯧꯕꯁꯨ ꯇꯣꯡꯈꯠꯇꯅꯒ ꯆꯠꯂꯀꯥꯟꯗ ꯄꯩꯁꯥꯗꯣ ꯂꯧꯔꯦ ꯂꯧꯕꯗꯒꯤ ꯌꯥꯔꯦꯗꯅ ꯃꯥꯒꯤ ꯁꯥꯏꯟ ꯅꯨꯡ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦ ꯅꯪ ꯅꯁꯥꯅ ꯌꯥꯔꯦꯀꯣ ꯑꯗ ꯁꯤꯗ ꯁꯥꯏꯟ ꯑꯃ ꯇꯧꯁꯤꯅꯦꯕ ꯅꯝꯗꯅ BFꯁꯤꯅ ꯁꯤꯗ ꯁꯥꯏꯟ ꯕ꯭ꯂꯦꯡ ꯄꯦꯄꯔꯅꯤꯀꯣ ꯕ꯭ꯂꯦꯡ ꯄꯦꯄꯔꯁꯤꯗ ꯁꯥꯏꯟ ꯑꯃ ꯇꯧꯁꯤꯅꯦꯕ ꯀꯔꯤꯒꯤ ꯁꯥꯏꯟ ꯑꯁꯤꯅꯤ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯅꯪꯅ ꯉꯝꯃꯦꯅ ꯄꯨꯂꯞ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃ ꯍꯦꯛꯇ ꯕꯗꯅꯥ ꯑꯃ ꯍꯦꯛꯇ ꯄꯤꯁꯜꯂꯛꯀꯗꯕꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯗꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯌꯥꯝ ꯇꯧꯕ ꯃꯤꯅꯦꯁꯦ ꯑꯩꯅ ꯈꯪꯕꯅꯤꯅ ꯅꯪ ꯁꯤꯗ ꯁꯥꯏꯟ ꯑꯃꯗꯤ ꯇꯧ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯅꯝꯗꯅ ꯂꯧꯍꯧꯔꯤꯅꯤ ꯀꯥꯟꯅ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯁꯥꯏꯟꯁꯦ ꯅꯝꯗꯅ ꯇꯧꯍꯟꯕꯅꯦ ꯅꯝꯗꯅ ꯇꯧꯍꯟꯕ ꯌꯥꯔꯦ ꯅꯪ ꯆꯠꯂꯣ ꯁꯤꯅꯦ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯄꯩꯁꯥꯗꯨꯕꯨꯗꯤ ꯃꯥꯡꯍꯧꯗꯦ ꯍꯥꯏ ꯃꯥꯒꯤ BFꯅ ꯄꯩꯁꯥꯗꯣ ꯂꯧꯕꯤꯔꯛꯑꯦꯀꯣ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛꯇ ꯑꯗꯩ ꯍꯦꯟꯖꯥꯡꯒ ꯀꯣꯡꯗꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯄꯩꯁꯥ ꯅꯣꯏ ꯁꯥꯏꯒꯤꯗꯨ ꯂꯧꯕꯤꯔꯕꯅꯤꯅ ꯁꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯁꯥꯁꯤ ꯍꯥꯏꯕꯗ ꯅꯨꯄꯤꯁꯦ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯄꯦꯟꯖꯕꯗꯣ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯦꯟꯖꯈꯤꯕꯒꯤ ꯃꯔꯝꯅ ꯃꯥꯅ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯄꯩꯁꯥꯗꯣ ꯅꯝꯍꯠꯄꯤꯕꯗꯣ ꯃꯥꯒꯤ BFꯇꯨꯅꯦ ꯍꯦꯛꯇ ꯃꯃꯥꯟꯅꯕ ꯀꯩꯀꯥ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯃꯨꯟꯕꯣꯏ ꯂꯥꯛꯄꯒ ꯇꯧꯔꯒ ꯋꯥꯔꯤꯒ ꯇꯞꯄ ꯊꯃꯣꯏꯁꯦ ꯄꯦꯟꯖꯕꯅꯤꯅ ꯃꯥ ꯄꯩꯁꯥꯗꯨꯒꯤ ꯉꯥꯛ ꯅꯠꯇꯦꯕ ꯅꯨꯡꯁꯤꯗꯕ ꯃꯤꯗꯗꯤ ꯏꯐꯨꯟ ꯃꯔꯤꯐꯥꯎ ꯄꯤꯅꯤꯡꯗꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯅꯤꯡꯗꯕꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯥꯏ ꯄꯩꯁꯥꯗꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯆꯥꯛꯀ ꯆꯥꯗꯅ ꯃꯃꯥꯟꯅꯕ ꯍꯣꯏ ꯃꯌꯥꯝꯒ ꯇꯧꯔꯒ ꯄꯤꯖꯗꯅ ꯈꯣꯠꯇꯅ ꯄꯩꯁꯥꯗꯤ ꯐꯌꯥꯝ ꯂꯣꯏꯁꯟꯈꯤ ꯀꯔꯤꯝꯇ ꯄꯥꯝꯃꯨꯗꯦ ꯍꯥꯏꯕ ꯀꯔꯤꯝꯇ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯃꯥ ꯐꯖꯅ ꯄꯤꯖꯊꯣꯛꯈꯤ ꯀꯣ ꯁꯤꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯔꯤꯕ ꯑꯃꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ BFꯇꯣ ꯀꯣ ꯃꯔꯛꯇ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯈꯠꯅꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯀꯦ ꯀꯥꯎꯒꯦ ꯀꯥꯏꯗꯗꯤ ꯁꯨꯀꯟ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝꯗ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯤꯕꯅꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯂꯩꯖꯔꯒꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯅꯖꯔꯤ ꯍꯥꯏꯀꯣ ꯃꯉꯣꯟda ꯂꯩꯔꯒꯦ ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯑꯗꯨꯝ ꯃꯉꯣꯟꯗ ꯂꯩꯔꯒꯦꯅ ꯈꯜꯂꯦꯅ ꯍꯥꯏ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯨꯄꯤꯁꯤꯅ ꯁꯦꯌꯔ ꯇꯧꯔꯛꯄꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯊꯕꯛ ꯇꯧꯅꯤꯡꯉꯤꯅꯦꯅ ꯏꯆꯝ ꯆꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯈꯤꯇꯪ ꯂꯥꯞꯄ ꯖꯒꯥꯗꯒꯤ ꯏꯝꯐꯥꯜꯁꯤꯗ ꯊꯕꯛ ꯇꯧꯗꯣꯏꯅꯦ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯆꯪꯖꯔꯛꯄꯗꯒꯤ ꯗꯤꯚꯣꯔꯁꯁꯦ ꯁꯤ ꯇꯧ ꯄꯩꯁꯥ ꯁꯤꯡꯉꯩ ꯇꯧ ꯁꯤꯁꯤꯡꯒ ꯌꯥꯝ ꯃꯥꯜꯍꯟꯕ ꯑꯣꯐꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯗꯤꯚꯣꯔꯁꯁꯦ ꯇꯧ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯌꯥꯝꯗ꯭ꯔꯒꯗꯤ ꯐꯩ ꯌꯥꯝ ꯌꯥꯝꯃꯒꯗꯤꯀꯣ ꯏꯆꯝ ꯆꯝꯅ ꯏꯄꯪ ꯄꯪꯅ ꯇꯧꯔꯨꯅꯨ ꯍꯟꯗꯣꯔꯛꯀꯅꯤ ꯀꯥꯟ ꯍꯥꯏꯕꯁꯤꯗ ꯍꯟꯗꯣꯔꯛꯀꯗꯕ ꯅꯠꯇꯦꯕ ꯃꯤꯁꯦ ꯁꯥꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯀꯣꯛꯇ ꯁꯝꯍꯧꯔꯗꯤ ꯀꯅꯥꯝꯇ ꯊꯥꯖꯔꯨꯅꯨ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯕꯅ ꯐꯩ ꯑꯐꯕ ꯑꯣꯐꯤꯁ ꯑꯣꯏꯔꯝꯃꯒꯗꯤ ꯍꯦꯛ ꯐꯩ ꯑꯣꯐꯤꯁ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯐꯤꯁ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯁꯦ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯩꯁꯥꯁꯨ ꯃꯥꯡꯕ ꯑꯗꯒꯤ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯆꯠꯍꯧꯕ ꯑꯗꯩ ꯑꯉꯥꯎꯕꯁꯨ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯀꯣ ꯑꯣꯐꯤꯁꯇ ꯐꯝꯃꯒ ꯆꯦ ꯆꯥꯡ ꯁꯨꯕꯀꯣ ꯐꯥꯏꯟ ꯁꯨꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯊꯕꯛ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯁꯨ ꯊꯕꯛꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯊꯕꯛ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯅꯀꯣ ꯊꯕꯛꯇꯣ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯉ ꯇꯧꯕꯤꯌꯨ ꯁꯦꯜ ꯊꯨꯝꯗꯣ ꯂꯩꯔꯒꯗꯤ ꯑꯔꯩꯕ ꯃꯤꯗꯗꯤ ꯐꯩ ꯂꯩꯇꯕ ꯃꯤꯗꯗꯤ ꯌꯥꯝ ꯋꯥꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ